THAMLIBA point taruk YAOBA ultimatum THABAK ONTHORAKTRABADI democratic Oiba Khongjang Numit humni Chtthanaba Warep Loukhre Churachandpur district ki leiriba CSO singi manungda CSO mangana pullaga semba Churachandpur Maite United Committee gi co-convener Naba Ningthauzamna member kharaga lunena governor ga unaruraba matung Paumi Singha unabada haukiba tha khara asida LEINGAK hanjin IDP students singi educational package LEINGAK piba relief camp ta leiba IDP singi management Churachandpur gi IDP singda document issue tauba IDP sing mayumda hanjal hanba IDP singda thabak piduna hingnaba lambi semba Churachandpur gi IDP singi temporary settlement semba haiba point yauba memorandum pisinduna laklabasu Thabakta onthokta ngasi fawba lakli Jaf Manaba memorandum asi June 16 amuk hana governor da pisan kraba matung ngasi nauna governor na koraktuna wari sanakre hariba point sing asi thabakta onthoknaba order thoklagani haina governor gi maikedi thazaba pirakle adubu hariba asina thabakta ONTHORAKTRABADI democratic Oiba Khongjang Numit humni chathaduna leiriba relief camp singda wakan mi famnaba Warep Loukhre masida karigumba makata na thabakta ONTHORAKTRABADI ahenba Khongjang sing changsilakpada leiriba miyam amadi CSO singna mateng pangbiu amadi sogatpiu haina mahakna makatana fongdoki temporary shelter arrangement for Churachandpur Maite IDP haiba point tarukse kupna khanaraba matungda akoina huzik moina thabo ona loina onthokani habigi thajab bire adubu akoina honorable governor da thamambase thajabase nataba thabak oina implement tawbiro thabak oina implement government gi side gi order thokti phawba akoi agitation makha chathagini habisima thamjarame ngasi natraga hayengsu manungda order di tholakani aya akoi order ngaijagani ada akoi kaigumba order che tholok taba tardi akoi 3 days sai sai gi relief camp da peace sit-in protest tawgani aduda kaigumba 3 days manungda tholok taba tardi 4 days sugudigi akoi masdigi henga akanba khongjang tangchalakani habisima loinana akoina changchaliba khongjang asida manipurda huji masagi Lojung loya da lebiriba masagi mayung magi chakraba relief camp da singum logduna leiriba praja section punamakta amadi manipur gi CSO civil society amadi maira paibi ima amadi club organization sida koina committee side ki approve tawjabu sai koina chanthali khongjang sida mayam punna support tawbiyo haidana Churachandpur Maite United Committee gi maike digi kokno na hanjari tanjariba demand sing se koi Churachandpur khattagi na te kana gumba koi gi organization atop sing na koi Churachandpur khattagi on ubusu biganu maramdi koi akoi gi Churachandpur Maite United Committee na mang tharaga sasabani more tangpokpi more sugunu adagi hozakhai torbung leiriba mayam sing su koi Churachandpur Maite United Committee na changjaliba khongjang sinama saruk yabiu akoi khattagi na te IDP punamakini